ꯃꯌꯥꯝ ꯃꯐꯝꯃꯨꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯁꯤꯗ ꯎꯠꯆꯔꯦ ꯃꯨꯚꯤꯁꯤ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 5 ꯐꯪꯂꯤ ꯑꯃꯁꯨꯡ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯚꯤꯒꯤ ꯁꯛꯇꯝꯗ ꯅꯤꯊꯤꯟ ꯁꯣꯅꯤꯌꯥ ꯁꯤꯡ ꯁ꯭ꯔꯤꯂꯤꯂꯥ ꯁꯨꯗꯦꯕ ꯅꯥꯌꯔ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯨꯚꯤꯁꯤꯒꯤ ꯍꯧꯕꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯜꯚꯥꯃꯅꯤ ꯍꯥꯏꯔꯤꯕ ꯒꯦꯡꯁꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯒ ꯌꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯛ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯄꯥꯎꯗꯝꯂꯝꯂꯤ ꯇ꯭ꯔꯛꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯔꯣꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯆꯦꯛ ꯄꯣꯏꯟ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯜꯚꯥꯃꯅꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯒꯤꯗꯤ ꯁꯜꯚꯥꯃꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯀꯅꯥꯅ ꯊꯧꯗꯨꯅ ꯆꯠꯂꯤꯕꯅꯣ ꯃꯍꯥꯛꯀ ꯑꯩꯒ ꯋꯥꯔꯤꯗꯨ ꯁꯥꯟꯅꯍꯜꯂꯨ ꯃꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯑꯗꯨ ꯆꯠꯈꯤꯗꯦ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯜꯚꯥꯃꯅꯤꯗꯤ ꯄꯥꯈꯠꯄꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯣꯏꯗꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯖꯦꯝ ꯇꯧꯅꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯖꯦꯃꯔ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯜꯚꯥꯃꯅꯤꯁꯨ ꯁꯣꯝꯗ ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯇ꯭ꯔꯛ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤ ꯀꯔꯣꯔ ꯀꯨꯟꯒꯤ ꯄꯣꯠꯆꯩꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯑꯚꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯣꯏꯔꯤꯕ ꯑꯚꯤꯅ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯀꯌꯥ ꯃꯅꯨꯡꯗ ꯌꯣꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯦꯃꯔ ꯌꯥꯎꯔꯤꯕ ꯒꯥꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯡꯒꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯑꯃꯨꯛ ꯂꯥꯛꯈꯤ ꯖꯦꯃꯔ ꯌꯥꯎꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯄꯨꯡꯇꯣꯏ ꯇꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯁꯜꯚꯥꯃꯅꯤꯒ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯈ꯭ꯔꯦ ꯁꯜꯚꯥꯃꯅꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯒꯥꯔꯤꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯂꯤ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯤ ꯍꯥꯏꯅ ꯈꯨꯝꯃꯛꯈꯤ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯣꯛꯈꯥ ꯑꯆꯧꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯕ ꯇꯥꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯄꯨꯂꯤꯁ ꯀꯌꯥ ꯃꯔꯨꯝꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤꯅ ꯃꯈꯣꯏꯅ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯀꯌꯥ ꯃꯔꯨꯝꯅ ꯃꯈꯣꯏꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯈꯣꯏꯅ ꯎꯕ ꯐꯪꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯑꯁꯨꯝ ꯀꯥꯞꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯚꯤꯁꯨ ꯂꯨꯛꯊꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯅꯕ ꯍꯣꯠꯅꯈꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯣꯔꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯣꯝꯇꯠꯇꯨꯅ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯁꯜꯚꯥꯃꯅꯤꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯧꯅꯝ ꯇꯧꯔꯝꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯜꯚꯥꯃꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯟꯗꯨꯅ ꯄꯨꯔꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯚꯤꯁꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯁꯜꯚꯥꯃꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯁꯜꯚꯥꯃꯅꯤꯅ ꯑꯚꯤꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯒꯦꯡ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯉꯛꯄ ꯑꯣꯏꯕꯅ ꯅꯪ ꯑꯍꯥꯟꯕꯗ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗ ꯁꯜꯚꯥꯃꯅꯤꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇꯗ ꯍꯥꯟꯅ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯍꯥꯏꯔꯛꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯜꯚꯥꯃꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯗꯤ ꯈꯣꯡꯂꯥꯎꯅꯤ ꯑꯩꯅ ꯃꯀꯣꯛꯅꯤ ꯑꯩꯅ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯀꯗꯥꯏꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯚꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯕꯥꯍꯨꯕꯂꯤ ꯌꯦꯡꯉꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯌꯦꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕꯥꯍꯨꯕꯂꯤꯁꯤꯕꯨ ꯀꯌꯥꯔꯛ ꯌꯦꯡꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ 6 ꯌꯦꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯕꯥꯍꯨꯕꯂꯤꯒꯤ ꯁꯤꯟ ꯑꯃ ꯎꯠꯂꯤ ꯍꯥꯏꯕꯗꯤ ꯕꯥꯍꯨꯕꯂꯤꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯍꯥꯛ ꯖꯨꯅꯤꯌꯔ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯤ ꯃꯗꯒꯤꯗꯤ ꯑꯚꯤꯁꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯊꯣꯛꯂꯛꯏ ꯃꯗꯨꯗꯤ ꯃꯨꯚꯤꯗ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯁꯥꯏड ꯔꯣꯜ ꯑꯣꯏꯅ ꯖꯨꯅꯤꯌꯔ ꯑꯦꯛꯇꯔ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯃꯛ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯁꯥꯏड ꯀꯦꯔꯦꯛꯇꯔ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯜꯚꯥꯃꯅꯤꯗ ꯇꯝꯈꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯋꯥꯔꯤꯗꯤ ꯂꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯔꯤꯈꯥ ꯊꯥꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯒꯤ ꯑꯣꯏꯅ ꯊꯥꯕꯤꯔꯝꯗꯨꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯕꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯃꯥꯅ ꯂꯤꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯐꯤꯂꯝ ꯑꯃꯗ ꯍꯦꯔꯣ ꯀꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯤ ꯁꯥꯏड ꯔꯣꯜ ꯑꯣꯏꯅ ꯍꯦꯛꯇ ꯌꯥꯎꯍꯜꯂꯤ ꯁꯥꯏड ꯔꯣꯜ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯃꯥꯡ ꯂꯥꯏꯟꯗ ꯂꯦꯞꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯃꯅꯤꯡꯂꯣꯝꯗ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯃꯅꯤꯡꯂꯣꯝꯗ ꯍꯦꯛꯇ ꯏꯟꯊꯕꯤꯈꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ
तसेंना हाइब तारगदि गुंडा मकोग असिसु आर्टिस्ट होइबदि पामजबनी अदुना महान अभिगी वारी ताबा मतमदा मुन्ना ताजरी मधु मदुंगदा अखोइना असिस्टेंट डायरेक्टर अमबु उबा फंगली डायरेक्टर मकोगदुना महापु याम इकायबा पिरदुना थीने सेरमदुना मफम मदुरि चखिबा मतमदुना महाक्सु वाखल नुवाइतना मफम अमदा फमजदुना लेरमी अभिना महापु कदौरे हाइदुना हंगपा मतमदा डायरेक्टर अदुना महापु याम थीने सेबिरमदुना इकायबा पिरमदुना चखरे हाइदुना हरखि मदुरा अभिना महापु मोटिवेट तौबिरमी अभिना महाके पुंसी वारी दुलिरदुना महाके पुंसी वारी सिर थेंगनखिबा अवाबा कया अदुबु उरुबा तारगदि नंगना ngasi थेंगनरिबसिदि करसु लेतबनि हाइदुना माना डायरेक्टर अदुबु मोटिवेट तौबिरमी मदगिरि डायरेक्टर अदुसु मोटिवेट ओरिबा मतुंगदा अभिना मंगोंदा हरक्लिबसि हयें करिगुम नंगना अफाव डायरेक्टर अमा ओइरबा तारगदि नंगी कैमरा अदु अइंगोंदासु खरा लेसनबिरौ अइबुसु मयाम सखंबिनबा हाइदुना माना डायरेक्टर अदु हरमी डायरेक्टर अदुना हरक्लिबसि करिगुंबा अइना डायरेक्टर सौबम ओइरबा तारगदि नंगु अइना आइगी फिल्म की हीरो ओइना लौगनि हाइदुना हरखि असम तौदुना अभिसु मयुमदा हलै माना मयुमदा हलपा मतमदा महाकी एक्स अदुगी एंगेजमेंट तौदुना लेरमी अदुबु महाक थोइदोना नाचो ngamde कैमता खलमदे अभिना महाके मानकता चंगदुना हंगबा मतमदा नंग लुहोंबसिबु यारबरा हाइदुना हंगी मदुदा नुपीदुसु यारे हाइदुना हरखि माना आइगी हक्चांग लौजखिबै वानी थमोइदि नंगी ननाक्ता लैरि हाइदुना हरखि मसिबु ओइबा याबा वारा हाबनिदा हक्चांग मीगी ओइबा अदुगा थमोइना आइगी ओइबा सिबु नाते क्यादि सादा वानिदा मदगिदि प्रेजेंट लाथुना सलबामनी नमंगोन हरलेबसि इबो नंगी नराइबो सिदि ओथोंलसु थीबा हाबदो ओइरेदा आइबदि दाव ख्वाइलि यादब नुपासि नंगनी नंगी थबक सिसु यंगु फिल्मदा फंगी साइ रोल ओहेले अदुगा नंना नुसिजरि बिनुपीदुसु मीगी ओइक्रे मदगिदि अभिना हरलेबसि अइना नुसिजरि बिनुपीदुदि माहाक नते अतोप नुपीनी लिखिता कौवे हाइदुना हरखि अदु तरगदि मदुगी वारिना कमदौबनो हाइदुना सेनसि फ्लैशबैक तमु लाखि फ्लैशबैक त लापो मतमदुरा अखोइना अभिना गाइ थौदुना लाखोइ मोंगसि उबु फंगली अदुगा मतौ करमना महाना नुपीसिगा थेनखिबनो हाइबदुगी मतांग दुसु वारि लिरखि महाना असुमसुम गाइ थौदुना लापो मतमदुदा मफम मदुदा पुलिस इंस्पेक्टर अमना मफम मदुरा लेरिबा मिसिंग अदुगी अल्कोहल चेक तौदुना लेरमी हाइबदि ड्रंक एंड ड्राइव तौदुना लापरा हाइदुना चेक तौदुना लेरमबनी अभिसु महाकी एक्टिंगी जादू असि तौरगे खलदुना मासु पुलिस अदुगी मनाक्ता युदि थक्तना यु ngausinnaraduna laglami alcohol test tawba matamda meter adu kaimta kadabi mawngda urba matamda पुलिस अदुसु यामना ngai maramdi माना फिरे फिरे हाइदुना लागले अदुगा alcohol gi meter sitana amta kadibse karigino हाइदुना खंजदुना लेरमी माना लागलिबा मवंगदरि पुरा यु ngawbadona laglibанina पुलिस अदुसु चिंगनाबने हेमंदुना महापो अमुकसु टेस्ट तौरमी अदुबो meter अदुदा zero अदुम लाखै मवंगदा उबा मतमदा पुलिस अदुसु ngaktabadi ngamkhite मदगिदि इंस्पेक्टर अदुना अभिबु साइड पुथोगा चक्रो हाइदुना माकी मी मदहरमी तंजादुदा गाली अतांगवा मथावदुना नुपा मकुमथरखि मतौदु उरुबा मतमदा पुलिस अदुना मसि नुपासिगी यू टेस्ट तौ हाइदुना रखि मदुरा नुपादुना हरलिबसना गाली स्टे अइना थौगा लापनति हाइदुना हरे अरु त्रगदि नंगी गाली से कना थरोगलिबनो हाइदुना हापा मतमदा गाली सिदा यक्षा ग्रुप ऑफ कंपनी की मपु ओरिबि निकिताना गाली से थौदुना लापनि हाइदुना हरखि अरु तरगदि यासिनु पीसिगिसु अल्कोहल टेस्ट तौगनि हाइदुना हरखि अरु तरगदि फरे हाइदुना स्ट्रोदु महाकना मचिनदुदा उमदुना चिंखटपगि मोंगद उरुबा मतमदा चिंगदमना तिकामगदमनि हाइदुना हरखि अदुबु महाक अदुमक चिंगदुना लेरमी अदु महाना सोर खितंग सोइदुना होंतोखिबा मतमदा मीटर अदुगि रीडिंग अदु चहोम हेना सखिबि मोंगद उरुबा मतमदा पुलिस सिंग अदुदि ngakpuna kham thengkhre सोरोके नाकंदा लेफ्तुना येंगलिबा अभिदुसु यामना ngakpa हाइबदो वरे मरमदे नुपी सिना थक्तुला लागलिबा युगसिगी चांग असे मयामनु थनबदगी हेना थक्पगी मोंगले मदुदगिदि अभिकी नाकंदा महापुसु लेफलुसु हादना इंस्पेक्टर अदुना लिखिताबु मफम अदु चनबैदमत हरके मतोसुमना लिखितासु अभिकी मनाक्ता लागलमे लिखिताना अभिबु हे उरुबा मतमदुदा नंगु अइना फिल्म अमदा उख्रे हादुना हरके वफम मदु तारुबा मतमदा सोमनाकंदा अभिदि याम हराउजबा हाबदो वरमे मरमदि कलांतना महापु थगत्तबनि मसक खंबिदबनि अदुबु असौ असांगी मचा मसुना महापु खंबिरमै मोंग असि उरुबा मतमदा महाक यामना नखि मतौ करमना खंगमनो हादुना हापा मतमदा फिल्म अमा येंगमनि अदुगा अैगी लैपटॉप अदु नंगी सिल लापा मतमदा याददना चपतुना लैखिबनि मदुकाना नंगी सफम असे खंखिबनि हादुना हरखि वफम रुतारुबा मतमदा सोमनाकंदा अविदि यामना ngakjaba हाबदो वैखि मदिगि लिखितागी सेक्रेटरी ओरिबा मोहंती हाबना पाजु लाखि अमसौ माना लिखितादा हरक्लिफासे पुलिसना अखोइबु चके हाबसि सुया यात्रे कमाय तौगनि हादुना हरखि मदिगि अभिना अइ यानबा तौगसे हादुना महासो युंगाव सादुना पुलिस अदुगी मनाक्ता लागलमे मदिगि महान सनातुना पुलिस अदु हंगलिफासे असि मैदाम असिगी नंबर क्या लालिबनो हादुना हापा मतमदा चहुम लाई हादुना हरे अनु ताले फरे अइबु चललो अइगिदि जेरो लापु नत्रो हादुना हरे
ꯃꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯦꯆꯤꯟ ꯑꯁꯤꯅ ꯌꯥꯗꯕ ꯇꯥꯔꯒꯁꯨ ꯑꯩ ꯈꯪꯏ ꯅꯪ ꯑꯁꯤ ꯌꯨꯡ ꯐꯖꯅ ꯉꯥꯎꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯆꯠꯍꯟꯕ ꯌꯥꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅꯗꯤ ꯃꯦꯆꯤꯟ ꯑꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯁꯤ ꯅꯨꯄꯤꯁꯤꯒꯤ ꯃꯦꯆꯤꯟ ꯑꯁꯤꯅ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯔꯤꯗꯤꯡ ꯑꯁꯤ 300 ꯂꯥꯛꯂꯕꯅꯤꯅ ꯅꯪꯒꯤ ꯃꯦꯆꯤꯟ ꯑꯁꯤ ꯁꯣꯏꯔꯕꯅꯤꯅ ꯃꯍꯥꯛ ꯑꯣꯏ ꯊꯥꯗꯣꯛꯈ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯇꯥꯅꯕꯒꯤꯗꯃꯛꯇ ꯃꯦꯆꯤꯟ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯃꯦꯆꯤꯟ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨ ꯉꯥꯎꯕꯁꯤꯡ ꯑꯗꯨꯁꯨ ꯃꯍꯩ ꯂꯣꯏꯅ ꯃꯥꯡꯅꯈ꯭ꯔꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯕꯤꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯦꯛꯇꯤꯡ ꯑꯗꯨ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯉꯛꯄꯗ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯑꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ तसेंना हाइब तारगदि अभिगी मपाना अभिबु यामना नुसिदबदि नते अदुबु यामना सावनिंगी मरमदि इमुंग असि चलाइनबो होनबो मतमदा मागना रेस्पोंसिबिलिटी अमता लौदबिदा फिल्मदा साइड रोल खर लौदना मतम मांगदु लei हाइदना महाना मचानुपा सिरे यामना सौजबनि नुपी अदुगी मतांदा ममाना तम मतमदुदा मपादु सौगलतुना अरु तारगदि हनीमूनगी सु प्लान तौदना हाइदना मपादुना मचानुपादुना अमु हरखि ममादुना नुपी अदु अगी मौ वैचरनि हाइदना खंजदुना लेखि मथंग निमित्ता अखोना लिखिताबु महाके ऑफिस उब फंगे लिखितासु महाकी सेक्रेटरी दुबु कौदना सर अखोना मेसेज थाबु थाख्रब्रा हाइदुना हंगमे थाबुरि थाख्रबनि अदुबु येंजु येंगे अदुबु रिप्लाई अमता पिरक्ते हाइदुना मोहनतिना खुमनामे तसेंना हाइब तारगदि लिखितासु मफम अदुदा मीटिंग अमा तौगदमनि अदुगा मीटिंग अदुदा महाना डेडलाइन अमदि लौबा पामे हाइबदि प्रोजेक्ट अदुबु सबमिट तौनबैदमक्ता तौबदबु सोमलाखंदा अभिना महाके ऑफिस अदुदा लाक्तुना मीटिंग तौथोक्तुना डेडलाइन असी लौदुना लेरमले सोमलाखंदा लिखितादी प्रोजेक्ट अदुबु सबमिट तौनबगी डेडलाइन असी मतम लेत्रे हाइदुना खंजरुबनि अदुबु अभिना हा अहुमगी मतम लौदुना लेरमि मतौ अदुदा सोमलाखंदा लिखिता याम हराउजबा हाइबदु वैखि प्रोजेक्ट अदुबु सबमिट तौनबा लिखितागी असिस्टेंट अदुलदी सोमलतगी नुमित 10 खतंग मतम लौजगी हाइदुना हरकपनि अदुबु मफम अदुला लेरिबा असो असांग ओइरिबा सार अदुला हरलिबसिना प्रोजेक्ट असिगी सबमिट तौगे हातरगदी था अहुमगी मतम लौगदबनि नुमित 10 ददी ओइबे यारो हाइदुना हरकि वफम अदु तारुबा मतमदा लिखितासु अभिद इम्प्रेस होइबा हाइबदि अभिना सुमत हाइबदु वैखि मदगिदि लिखितासु हरावरदुना अभिबु मखोइगी मयुमदा इनवाइट तौरमि अतो असुमना अभिसु मखोइगी मयुमदुदा यौरपा मतमदुदा मखोइगी इमुंगदा महागसि फिल्मदा थबक तौबनि हाइबगी वाफम असि ताबदगी महापु मफम अदुदा हेरो हेरोनी क्या मरुंगी एक्टिंग तौनबा मिमिक्री तौनबदमदा हरखि असुम तौदुना अभिसु मखोइना हरकपगी मतुंगिना हरकपा एक्टर अदुगी मिमिक्री तौदुना लेरमि मतौ असुमना महागना तौरिबा एक्टिंग अदु उरुबा मतमदा लिखितागी इमुंग मनुंगसु यामना पेंजबा हाइबदु वैखि मतौ असुमना अभि अमसुंग लिखितागी इमुंग मनुंगा तोना थिनरबा हाइबदु वैखि मदिगदि सिनसे प्रेजेंट उलाई प्रेजेंट लाबो मतमदा सलबा मनिना हरलिबसना अइंगोन असेंग भायो नुपीदुना नंगोन मतौ करमना नुसिरखिबनो मदिगदा फिनम वरी रे अखोइनि खंगरपा मतमदुदा अखोइ बाबासी एक्सीडेंट थोइ एक्सीडेंट थोकपा मतमदुदा महाकी मसासी लेंगम संगमदना लेबासी था तरुक अमुक्ति डॉक्टर बेड रेस्ट तौ हाइदुन हरखि अखोइ बाबासु मथायमना साइ हौजिति इमुंग मनुंग असि महाना मसांगमदना लेबा तरगदि इमुंगगे रेस्पोंसिबिलिटी से कनाना पुदुरिबनो हाइदुना महा मथायमना सादुन लेरमबनि अदबो आइसु उपाय लेतबदगी अखोइगी इमुंग मनुंगगे रेस्पोंसिबिलिटी से अइना पुरगे हाइदुन लेपखि मतौ असुमना अभिसु उपाय लेतबदगी लिखितागी कंपनी दुदा माग थबक तौरगे हाइदुना लेपखि अमसुंग लिखितागा महाका खंगना चानबो ओइबनिना थबक दु यामना थुना फंगे मदुगी मथक्ता माकी स्टार्टिंग तोलोब असे लुपा लाख अनि ओइरमे माकी तोलोब असे लाख अनि ओइरे हाबगी पाव से मखोइ युमथंगनबा अदुना तारबो मतमदा मखोइ युमथंगनबदि यामना सक्सेबा हाइब तोइखे मदुगी मतुंगदा मतम खरगी मतुंगदा माकी तोलोब असे लुपा लाख मरी मोइखे लिखितागा माका समुसम लेनरपा मतमदुला लिखिताना मापु कंपनी असिगी सीईओ हेलगे हाइदुना लेबलमी मरमदि लिखिता हारिबु नुपीसी कंपनी क्यामरुम लेरमी कंपनी दुर लाप प्रॉब्लम खुदिमक संगसी सोमलाकन अभिना लोइन सॉल्व तौपै मोंग अदु उरुबा मतमदा लिखिताना अभिबु नुसिरक हाइबदु ओइरे मदुगी मथक्ता मखोइनी से असुम क्लोज ओइरकपदगी नुसिनरक हाइबदु ओइखि सिनसे प्रेजेंट लाप मतमदा सलबामनिना अभिदा हंगलिबसे नंगना कंपनी दुगी थबक तौपदुगी खलगा नंगी पामजरिबा एक्टिंग अदु थादोखरब्रा हाइदुना हंगी मरमदि सोमलाकन सलबामनि मसामक्सु आर्टिस्ट अमु ओइरेबनिना महाना खंनिंगदुना महाना अभिदा हाखिबनि करिगुंबा आई ओरम तारगदि आई कदौनुदा कंपनी दुगी दमकता खलगा आइना आइगी एक्टिंग अदु थादोकलोइ हाइदुन हरखि मदिगिदि अभिना मखा तारे आइसु नंगना हारिबो वफमदो मधुमनि तौरिसि नोंगदि आइगी नाक्ता आइना कंपनी दुदा
मीटिंग तौगे तौरिंगै मतमदुदा मफम अदुदा ममांगथक्ता थेंगनखिबा डायरेक्टर अदु अैगी नाक्ता लाखि डायरेक्टर असिगी ममिंग असना रॉकी कौई अदुगा महाना महाकी अनोब पुथोकदौरिबा फिल्म अदुगी हीरो असे अै उहेंगनी हादुना अैगी नाक्ता लाखिबनी अभी हौजे कंपनी दुदा महाक सीईओ ओइदुना रेस्पॉन्सिबिलिटी अचौबम पुदुना लैरिबनी अदुगा करिगुम महाना कंपनी सी थादोंबा तारगदि महाना तैचारु हादुना खंगजै मरमदुना रॉकीना हरगलिबा प्रपोजल अदु महाना याखिदे अदुबु रॉकीना मंगोदा वारीसी हाना अमतुदि ताखो हादुना हंजन हंजन हरकपदगी महाकसु तादबा ngamdabadagi waridu taragi haidun harakhi madagi rockin wari liba hore adugo warisi asengba thokhiba warida inspire oiba wari amani andhra orissa gi border da kotia koba jaga amale mafam maduri gamna phawba gangster amale magi mamingsna nero kawi adugo mahana khungang adru leriba mising aduda mahaki project ki damakta lamsing asi mahangna hek loina munbi adugo mahana mahaki project adu gi damakta lamasum loksalappa matamda मी चाम मुंगना मखोय मखोय के लमसेंग अदु पियु हाइबसि या खिदबदगी महाना खुंगंग अदुदा लैरिबा मी चाम हाइबदि माकी ओपोजिशन द लैरिबा माकी अगेंस्ट द लैरिबा मी अदु गुहा अमदा पुन्ना हापचलदुना गुहा अदुदा केरोसिन हाइजलदुना पेट्रोल हाइजलदुना मै थादोक्तुना लोइना हाथि अबिना हरलिबसना मसे वारिसि तालबो मतमदा अइदि महापु तसेंगना थिंगबा पामे मदगिदि रोकिना हरलिबसना असेंगबदबुदि नंगना महापु थिंगबदे ngamloi adubo फिल्मदरि नंगना महापु थिंगब ngamgani नंगना ओइदरिबसि पुलिस इंस्पेक्टर अमु ओइदुना महाकलान थिंगलकदबनि अबिसु वारी दुतालुब मतमदा महाके थमोइदा करिगुमम फावरमी अमसुं महा पुलिस अदु ओइरगे हादुना खलमी मतो वसुमना महाना वारी दुगी स्क्रिप्ट अदु पाबा होरखि जिम द चलगा मसा मु सेमखि अदुगा मा नोमै काफसु तमखि पुलिस इंस्पेक्टर दु लेफ्ट हैंडेड ओइ हादुना महा थबक खुदिमक सेंगसि खुद ओइना हेक तौबगी थबकसु होरखि असु याम ट्रेनिंग तौबा याबा तौरबा मतुंगदा महाक नोंगमदि मा रोकी मनाक्ता लागलमी मदगी महाना डायरेक्टर दुगी ऑफिसर दु चंगलपा मतमदुदा डायरेक्टर दुदी अतोपा एक्टर अमगा फमिनदुना वारि सनादु लेरंबै मोंग अमा महान उबा फंखि मतो असुमना सोमलाकंदा अबिसु कयु तोरसि वादनो खलमी अमसुं महाना रोकीबु कौथोलदुना वारि सनारखि डायरेक्टर दुना थोलतुना हरकले फसे हौजिक फिल्म सिंदम लगुमजे हादुना हरखि वफम तारुबा मतमदा सोमलाकंदा अविदी यामंगा पाहाबदो वरे महाना फिल्म असिगी दमकता महाकी थबक महाकी गर्लफ्रेंड महाकी फैमिली पुमनमक लोइना थादोमदना लागलिबनि अदुगा नंगना फिल्म नमनरु हाइसे कैगिनो हादुना महान रोकिदा हाखि तौबदबु डायरेक्टर अदुना महाबु इकायबा पिदुना मफम अदुदगी तांथरखि अमसुं महाका फिल्म नमनरु हादुना हरखि मदगिदि सोमलाकंदा अविसु वकल नोवाइतना मा दाबा अमदलालमी अमसुं मफम अदुदा यु थक्तुना लिरमी मदगिदि मफम अदुना नुपा अमा लाक्तुना अखोइगी भाई लाक्तोरे मरम अदुना मफम असदगी लोइना चक्रो हादुना हरखि भाई हाइबदि गुंदा मको अदुनि मदुरगिदि मफम अदु लेरिबा मिसिंग अदु लोइना चनखरे अमसुं अबिसु मफम अदु लेरिबा मिसिंग अदु चतपदा तांथोकपदा मतेंग पालमी मदुरगिदि दावा अदुदा गुंदा अदुगी मीदुना नंगसु चलो अदुगा नंगसु मनिंगदा लेरुरो हादुना हरखि वफम अदु तारुबा मतमदा महाके पुंसिदा ममांगथक्तगी मनिंगदा लेरुरो हाइबा वाहै असि अदुमक तादुना लाखिबनि मरम अदुना महाकसु वफम अदु तारुबा मतमदा खंसौ सौरखि मदिगदा अबिसु महाके फुट मनुंगदगी ब्रश अमा लौथोरई अमसुं ब्रश अदुना मफम अदु लेरिबा गुंदा अदुगी मी अमबु हादोखि मसिगी ब्रश असिना असुमनसु तौबा याबोरे हाइदुना महाना यु ngawri तौदुना हरखि तंजा अदुरा भाई लाखि हाइबदि गुंदा मको अदु लाक्लमी मदुरगिदि मफम अदु लेरिबा गुंदा सिंग अदुसु अभिना लोइना फुतले मदुगी मथक्ता गुंदा अदुगी मको अदुसु लोइना फुतखरे मदुगिदि मफम अदु लेरिबा गुंदा अदुगी मी अमना हरलिबसि नंगना फुरिबा मी से कनानो खंगनबरा मागसि लोखिनी माकी मयामबसना कनानो खंगबरा माकी मयामबसि नेरोनी हादुना हरखि वफम अदु तारुबा मतमदा सोमलाकंदा अविदी यामंगा पाहाबदो ओइरे मरमदि माना फिल्म अमा तौजगे हादुना खलुरिबा फिल्म अदुरि तौ फंगद्रे अदुबो ईश्वर महाना अगिदमक्ता स्क्रिप्ट असि रियल लाइफ त ओइना तौरो हादुना एंगोंदा ईश्वर नंगना इबिरक्लबरा वारी से हादुना हरखि अमसुं महाना मूवी दुगिदमक्ता प्रैक्टिस तौखिबा ट्रेनिंग तौखिबा क्या सेंगदो महाना रियल लाइफ त तौरोगे हादुना खलमी मदिगि सोमलाकंदा प्रेजेंदा सलबामनी नमु हंगलिबसना नंगना हौजि फाव तौदुना लाक्लिबसि मूवी की स्क्रिप्ट अदुना तौखिबा सिंगदु ngaktra हादुना हरखि मदिगि सोमलाकंदा अंगांग अमना मूवी की स्क्रिप्ट अदु पादु लेरमी अमसुं मूवी की स्क्रिप्ट अदु तौरिबा खुदिमक सिंगदो सोमलाकंदा अभिना लोइना तौदुना लेरमी मदिगि अंगा अदुसु स्क्रिप्ट अदु पाबा लोरबनिना मासु अभिगि मनाक्ता चंगै अमसुं नंगना नेरो अदुबु करमना माइथिबा पितुरिबनो हादुना हांखि मदुदा अभिना हरलिबसना स्क्रिप्ट इरिबा सुगुमना अई मफम अदुदा पुलिस ऑफिसर अमा सादुना चक्कनी हादुना हरखि अदुगा मूवी अदुगी स्क्रिप्ट अदुदा हीरो असिगी ममिंग असि सैतान कौबी अदुगा
ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯑꯁꯝꯕꯤꯗ ꯁꯥꯏ ꯍꯥꯏꯗꯨꯅ ꯈꯪꯅꯩ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯦꯔꯣꯒꯤ ꯐꯣꯇꯣ ꯊꯦꯠꯂꯗꯨꯅ ꯄ꯭ꯂꯥꯟ ꯀꯌꯥꯃꯔꯨꯝ ꯌꯥꯠꯄ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯅꯤꯡꯁꯤꯡ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯟꯅꯒꯤ ꯑꯦꯁꯥꯏ ꯑꯗꯨ ꯅꯦꯔꯣꯅ ꯐꯨꯔꯗꯨꯅ ꯇꯥꯟꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯠꯇ ꯂꯩꯕ ꯉꯝꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯈꯥ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯅꯦꯔꯣ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯅꯦꯔꯣ ꯎꯅꯕ ꯅꯦꯔꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯅꯦꯔꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯆꯪꯕ ꯊꯤꯡꯕ ꯃꯇꯝꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯂꯣꯏꯅ ꯐꯨꯊꯛꯈꯤ ꯑꯃꯁꯨꯡ ꯅꯦꯔꯣꯒ ꯎꯅꯔꯝꯃꯤ ꯅꯦꯔꯣꯒ ꯎꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯦꯔꯣꯗ ꯀꯤꯍꯟꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯑꯗꯨꯒ ꯗ꯭ꯔꯒꯀꯤ ꯊꯕꯛ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯚꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯅꯦꯔꯣꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯑꯚꯤꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯦꯔꯣꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯅꯦꯔꯣꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯍꯪꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯕꯤꯖꯤꯅꯦꯁ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯗ ꯍꯪꯉꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗ꯭ꯔꯒꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯚꯤꯅ ꯂꯥꯛꯇꯨꯅ ꯗ꯭ꯔꯒꯀꯤ ꯕꯤꯖꯤꯅꯦꯁ ꯊꯤꯡꯉꯨ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯅꯦꯔꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤꯁꯦ ꯑꯩꯈꯣꯏꯗ ꯄ꯭ꯂꯥꯟ ꯑꯃ ꯄꯤꯔꯝꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯁꯨ ꯗ꯭ꯔꯒꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯇꯧꯕ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯗ꯭ꯔꯒꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯆꯥꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯉꯥꯡ ꯖꯤꯅꯥ ꯑꯗꯨꯅ ꯍꯪꯂꯤꯕꯁꯤ ꯉꯁꯤꯗꯤ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯒꯤꯗꯤ ꯑꯚꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯁꯤꯗꯤ ꯍꯦꯔꯣꯁꯦ ꯕꯦꯠꯀ ꯎꯅꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯦꯠꯀ ꯎꯅꯕꯁꯤ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯖꯤꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯉꯔꯥꯡ ꯎꯅꯔꯨꯔꯕꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒꯤ ꯈꯨꯎꯅꯗꯨꯅ ꯈꯨꯎꯅ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖꯤꯅꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯁꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕꯗꯨꯅꯤ ꯆꯞ ꯃꯥꯟꯅꯩ ꯃꯨꯚꯤꯒꯤ ꯁꯤꯟ ꯀꯌꯥꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯅꯝꯅꯕ ꯉꯥꯛꯇꯅꯤ ꯅꯣꯡꯃꯅ ꯁꯤꯟ ꯑꯃ ꯅꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯙꯝꯀꯤ ꯄꯤꯔꯨꯕ ꯁꯤꯟ ꯑꯗꯨꯅ ꯉꯔꯥꯡ ꯅꯝꯊꯣꯛꯈ꯭ꯔꯦ ꯉꯁꯤꯅ ꯎꯅꯕꯒꯤ ꯁꯤꯟ ꯑꯗꯨ ꯅꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯅꯦꯔꯣꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯦꯔꯣꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯃꯁꯨꯡ ꯍꯟꯗꯛ ꯃꯍꯥꯛꯅ ꯅꯦꯔꯣ ꯎꯅꯕ ꯃꯇꯝꯗꯗꯤ ꯚꯥꯏ ꯍꯥꯏꯗꯨꯅ ꯎꯅꯔꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯔꯗꯨꯅ ꯎꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯦꯔꯣꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯅꯦꯔꯣꯅ ꯈꯜꯂꯤꯕꯁꯤ나 ꯑꯚꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯗ꯭ꯔꯒꯀꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗ ꯄꯥꯔꯠꯅꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯚꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯖꯤꯅꯥꯅ ꯃꯊꯟꯇ ꯆꯠꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯄꯨ ꯈꯥꯝꯈꯤ ꯑꯃꯁꯨꯡ ꯅꯪ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯗꯤ ꯀꯩꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯦꯁꯥꯏ ꯑꯅꯧꯕ ꯑꯗꯨꯒ ꯎꯅꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯉꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯅꯤꯐꯣꯔꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯦꯁꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯁꯨ ꯄꯨꯂꯤꯁ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯣꯂꯣꯞ ꯐꯪꯗꯕꯗꯒꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯄꯥꯇ꯭ꯔꯣ ꯀꯧꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯦꯗꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃꯕꯨ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯦꯗꯤ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯕꯜꯂꯤ ꯀꯧꯏ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯖꯣꯏꯅꯤꯡ ꯔꯤꯄꯣꯔꯠ ꯄꯤꯈꯣ ꯍꯥꯏꯗꯨꯅ ꯖꯣꯏꯅꯤꯡ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯤꯍꯟꯈꯤ ꯑꯦꯁꯥꯏ ꯑꯅꯧꯕ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯃꯉꯣꯟꯗ ꯁꯂꯥꯝ ꯀꯣꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁꯀꯤ ꯀꯔꯃꯆꯥꯔꯤ ꯀꯌꯥꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯀꯔꯕꯥꯔꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯄꯣꯠ ꯌꯣꯟꯕ ꯇꯧꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯚꯤ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯁꯩꯇꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯆꯥꯔꯖ ꯑꯗꯨ ꯑꯚꯤꯅ ꯂꯧꯈꯤ ꯄꯥꯇ꯭ꯔꯣꯗ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯚꯤꯅ ꯍꯪꯈꯤ ꯑꯃꯁꯨꯡ ꯑꯚꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯅꯦꯔꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯂꯣꯏꯂꯝ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤ ꯖꯦꯔꯣ ꯀ꯭ꯔꯥꯏꯝ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯦꯔꯣ ꯀ꯭ꯔꯥꯏꯝ ꯂꯩ ꯍꯥꯏꯗꯨꯅ ꯄꯥꯇ꯭ꯔꯣꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯂꯤꯁꯀꯤ ꯆꯥꯔꯖ ꯁꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯚꯤꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗ ꯐꯣꯇꯣ ꯑꯃ ꯊꯥꯗꯕ ꯌꯥꯗꯕꯅꯤꯅ ꯐꯤꯂꯝꯒꯤ ꯁꯨꯇꯤꯡ ꯃꯥꯜꯍꯜꯂꯗꯨꯅ ꯐꯣꯇꯣ ꯑꯃ ꯅꯝꯍꯜꯂꯗꯨꯅ ꯊꯥꯈꯤ ꯃꯗꯨꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯁꯨꯝ ꯀꯣꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯀꯌꯥꯃꯔꯨꯝ ꯊꯧꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯚꯤꯅ ꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯂꯤꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯑꯚꯤꯅ ꯄꯥꯇ꯭ꯔꯣꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯄꯥꯔꯇꯤ ꯇꯧꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯔꯇꯤ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯒꯤ ꯑꯣꯔꯗꯔ ꯂꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯣꯔꯗꯔ ꯂꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯄꯥꯇ꯭ꯔꯣ ꯑꯃꯁꯨꯡ ꯑꯚꯤ ꯃꯈꯣꯏꯅꯤ ꯄꯥꯔꯇꯤ ꯇꯧꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯚꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯅꯦꯔꯣꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯄꯠꯅꯥꯌꯛꯇ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯔꯇꯤ ꯇꯧꯕꯒꯤ ꯑꯌꯥꯕꯁꯤ ꯀꯅꯥꯗꯒꯤ ꯂꯧꯕꯅꯣ ꯀꯅꯥꯅ ꯄꯔꯃꯤꯁꯟ ꯄꯤ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯠꯅꯥꯌꯛꯅꯗꯤ ꯑꯚꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯣ ꯃꯔꯝ ꯑꯗꯨꯅ ꯄꯥꯔꯇꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯚꯤꯅ ꯑꯩꯅ ꯅꯈꯣꯏꯗ ꯗ꯭ꯔꯒ ꯆꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯚꯤꯅ ꯑꯃꯨꯛ ꯂꯣꯏ ꯐꯨꯊꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯚꯤꯅ ꯑꯃꯨꯛ ꯄꯠꯅꯥꯌꯛꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯦꯔꯣꯕꯨ ꯋꯥꯔꯅꯤꯡ ꯄꯤꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯠꯅꯥꯌꯛꯅ ꯅꯦꯔꯣꯗ ꯐꯣꯟ ꯇꯧꯔꯗꯨꯅ
ꯑꯚꯤꯁꯤ ꯅꯉꯣꯟꯗ ꯋꯥꯔꯅꯤꯡ ꯄꯤꯕ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯦꯔꯣꯅ ꯑꯚꯤꯕꯨ ꯑꯗꯨꯝ ꯉꯥꯏꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯚꯤ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯠꯅꯥꯌꯛꯁꯨ ꯅꯦꯔꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯅꯦꯔꯣꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯚꯤ ꯑꯗꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯅꯤꯡ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯣ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯅꯦꯔꯣꯅꯦ ꯄꯠꯅꯥꯌꯛꯅꯦ ꯃꯍꯥꯛꯀꯤ ꯒꯦꯡ ꯈꯨꯄꯨꯗꯨꯒ ꯂꯣꯏꯅꯅ ꯑꯚꯤꯒꯤ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯑꯚꯤꯗꯤ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯦꯔꯣ ꯂꯥꯛꯇꯨꯅ ꯄꯠꯅꯥꯌꯛꯅ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯅꯤꯡ ꯄꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯗ꯭ꯔꯒ ꯂꯂꯣꯟꯅꯕꯒꯤꯗꯃꯛꯇ ꯑꯥꯏꯗꯤꯌꯥ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯗꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯑꯚꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯑꯁꯤ ꯐꯤꯂꯝꯒ ꯌꯦꯡꯗꯕ ꯃꯥꯜꯂꯤ꯫ ꯐꯤꯂꯝꯒꯤ ꯁꯤꯟ ꯈꯔ ꯃꯃꯥꯡꯗ ꯑꯃꯨꯛ ꯅꯝꯕ ꯌꯥꯎꯏ ꯃꯅꯤꯡꯗ ꯑꯃꯨꯛ ꯅꯝꯕ ꯌꯥꯎꯏ ꯑꯗꯨꯒ ꯀꯛꯊꯠꯂꯒ ꯏꯗꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯁꯤꯀ꯭ꯋꯦꯟꯁ ꯑꯃꯗ ꯍꯥꯞꯂꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯦꯔꯣꯁꯨ ꯀꯣꯛ ꯉꯥꯎꯕ ꯑꯃ ꯌꯥꯎꯔꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯆꯤꯅꯥꯗ ꯃꯊꯪꯒꯤ ꯁꯤꯟ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃꯔꯣꯝ ꯍꯥꯏꯔꯛꯀꯅꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯍꯦꯔꯣꯅꯤꯒ ꯑꯃꯨꯛ ꯏꯁꯩ ꯁꯛꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯤꯀꯤꯇꯥꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯆꯤꯅꯥꯅ ꯐꯣꯟ ꯑꯗꯨ ꯁ꯭ꯄꯤꯀꯔꯗ ꯊꯝꯃꯤ ꯑꯃꯁꯨꯡ ꯂꯤꯀꯤꯇꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯅꯉꯣꯟꯗ ꯈꯔ ꯁꯥꯎꯈ꯭ꯔꯦ ꯑꯗꯣ ꯅꯪꯒꯤ ꯁꯨꯇꯤꯡ ꯑꯗꯨ ꯐꯖꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯇꯧꯕꯇꯕꯨ ꯑꯚꯤꯅꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯣꯜ ꯑꯁꯤ ꯔꯦꯗꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯖꯦꯟꯗ ꯁꯜꯚꯥꯃꯅꯤꯅ ꯅꯪ ꯑꯁꯤ ꯄꯨꯂꯤꯁ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯪꯉꯣꯏꯗꯕ ꯃꯤ ꯑꯃꯅ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄꯥꯇ꯭ꯔꯣꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯇ꯭ꯔꯣꯁꯨ ꯃꯍꯥꯛꯀꯤ ꯖꯣꯏꯅꯤꯡ ꯑꯣꯔꯗꯔ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯁꯣꯝꯗꯒꯤ A4 ꯄꯦꯄꯔ ꯑꯃꯗ ꯖꯣꯏꯅꯤꯡ ꯑꯣꯔꯗꯔ ꯍꯥꯏꯗꯨꯅ ꯏꯔꯝꯕ ꯈꯛꯇ ꯊꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁꯀꯤ ꯗꯥꯇꯥꯕꯦꯁꯇ ꯑꯚꯤꯒꯤ ꯃꯃꯤꯡ ꯍꯥꯏꯕꯗꯤ ꯁꯦꯇꯥꯡꯒꯤ ꯃꯃꯤꯡ ꯑꯁꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯚꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯄꯨꯂꯤꯁꯀꯤ ꯁꯔꯚꯔ ꯑꯗꯨꯕꯨ ꯍꯦꯛ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯑꯣꯏꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯅ ꯐꯤꯠ ꯇꯧꯍꯟꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯇ꯭ꯔꯣꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ SI ꯑꯣꯏ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯀꯤ ꯔꯦꯀꯣꯔꯗꯇ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯖꯦꯟꯗ ꯑꯚꯤꯅ ꯑꯃꯨꯛ ꯁꯜꯚꯥꯃꯅꯤꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯁꯣꯝꯗꯒꯤ ꯄꯥꯇ꯭ꯔꯣꯅ ꯌꯦꯡꯕꯇ ꯅꯠꯇꯅ SI ꯚꯥꯁꯀꯔꯅꯁꯨ ꯌꯦꯡꯈꯤ ꯍꯥꯏꯕꯗꯤ ꯑꯚꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯇ꯭ꯔꯥꯐꯤꯛꯇ ꯁꯁꯄꯦꯟ ꯆꯥꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯤ꯫ SI ꯚꯥꯁꯀꯔꯅ ꯑꯚꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯅꯦꯔꯣꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯦꯔꯣꯅ ꯑꯚꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯁꯤ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯚꯤꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯪꯅ ꯃꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯚꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯃꯁꯤ ꯁꯣꯝꯗꯒꯤ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯑꯦꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯅꯦꯔꯣꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯅꯪꯒꯤ ꯁꯀ꯭ꯔꯤꯞ ꯑꯁꯤꯗ ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯑꯔꯣꯏꯕꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯍꯦꯔꯣꯅ ꯉꯝꯇꯥꯕꯅꯤ ꯀꯩꯅꯣ ꯑꯐꯕꯅ ꯐꯠꯇꯕꯕꯨ ꯖꯣꯏ ꯇꯧꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯗꯨꯒꯤꯗ ꯑꯚꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯑꯃ ꯀꯧꯒꯅꯤ ꯑꯗꯨꯒ ꯑꯩ ꯑꯁꯤ ꯖꯨꯅꯤꯌꯔ ꯑꯥꯔꯇꯤꯁꯅꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯀꯅꯤ꯫ ꯑꯩꯅ ꯑꯦꯛꯇꯤꯡꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯍꯥꯠꯇꯣꯛꯂꯤꯕꯅꯤ꯫ ꯁꯪꯁꯥꯔꯅ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯅꯦꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯪꯁꯥꯔꯅ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤ ꯈꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ SI ꯚꯥꯁꯀꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯪꯁꯥꯔꯅ ꯑꯩꯒꯤ ꯃꯔꯝꯗ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯗꯨꯃꯛ ꯈꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯕꯗꯤ ꯒꯙꯥꯅꯦ ꯍꯥꯏꯗꯨꯅ ꯈꯟꯗꯣꯔꯤꯕꯅꯤ ꯀꯩꯅꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯦꯔꯣꯅ ꯚꯥꯁꯀꯔꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯩꯒꯤ ꯏꯃꯦꯖ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯦꯔꯣꯅ ꯁꯀ꯭ꯔꯤꯞ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯁꯤ ꯑꯩꯅ ꯑꯣꯏꯅ ꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯀ꯭ꯔꯤꯞ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯅꯦꯔꯣꯅ ꯄꯥꯝꯂꯤꯕꯁꯤ ꯃꯍꯥꯛꯅ ꯐꯤꯂꯝ ꯑꯃꯒꯤ ꯁꯀ꯭ꯔꯤꯞ ꯑꯃ ꯏꯕꯗꯨꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯚꯤꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯕ ꯃꯑꯣꯡꯗ ꯎꯠꯍꯟꯕ ꯄꯥꯝꯈꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯪꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯁꯤ ꯑꯩꯒ ꯃꯥꯟꯅꯅ ꯂꯥꯛꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯁꯨꯝ ꯉꯝꯕ ꯃꯥꯜꯍꯜꯂꯛꯀꯅꯤ ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯅꯪ ꯑꯁꯤ ꯂꯥꯏꯗꯧꯅ ꯈꯜꯂꯛꯇꯣꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯑꯗꯨꯀꯥꯟꯗ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯕꯅꯤ ꯑꯩꯕꯨ ꯀꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯦꯔꯣꯅ ꯃꯍꯥꯛꯀꯤ ꯕ꯭ꯂꯦꯛ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯐꯝ ꯀꯌꯥꯃꯔꯨꯝꯒꯤ ꯖꯒꯥ ꯇꯥꯛꯑꯝꯃꯤ ꯑꯃꯁꯨꯡ ꯅꯦꯔꯣꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯕ꯭ꯂꯦꯛ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯖꯒꯥꯁꯤꯡ ꯑꯃꯁꯨꯡ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨ ꯆꯠꯂꯗꯨꯅ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈꯤ ꯑꯃꯁꯨꯡ ꯁꯤꯜ ꯇꯧꯈꯤ꯫ ꯈꯔ ꯑꯃꯅ ꯕꯣꯝ ꯄꯣꯈꯥꯏ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯑꯚꯤꯅ ꯅꯦꯔꯣꯒꯤ ꯕ꯭ꯂꯦꯛ ꯃꯅꯤ ꯀꯌꯥꯃꯔꯨꯝꯁꯨ ꯐꯥꯒꯠꯈꯤ꯫ ꯐꯥꯒꯠꯂꯤꯕ ꯕ꯭ꯂꯦꯛ ꯃꯅꯤꯁꯤꯡ ꯑꯗꯨ ꯃꯟꯇ꯭ꯔꯤ ꯀꯌꯥꯒꯤ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯦꯔꯣꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯃꯁꯤ ꯊꯤꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯦꯔꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ IG ꯆꯀ꯭ꯔꯕꯇꯤꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ IG ꯆꯀ꯭ꯔꯕꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯎꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯖꯦꯜ ꯑꯃꯗ ꯑꯟꯗꯔꯀꯣꯚꯔ ꯑꯣꯏꯅ ꯆꯪꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒꯤ ꯃꯈꯨꯠ ꯊꯥꯗꯠꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨ ꯖꯦꯜ ꯑꯗꯨꯗ ꯆꯪꯂꯛꯈꯤꯕꯁꯤ IG ꯑꯗꯨꯕꯨ ꯀꯤꯗꯨꯅ ꯆꯪꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨꯅ ꯃꯃꯥꯡꯗ ꯍꯥꯏꯔꯛꯈꯤꯕ ꯑꯁꯤ IG ꯑꯗꯨꯅ ꯑꯩꯒꯤ ꯕꯥꯔꯗꯦ ꯀꯦꯛ ꯀꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯀꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯖꯦꯜꯗ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ IG ꯑꯗꯨꯅ ꯖꯦꯜ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ
नुपादुगी मकोलदबु कथक्खिबनी मदुगी नेरोसु आईजी चक्रवर्तीगी मनाक्ता लाखि अमसुंग माना मफम अदुदा आईजीदुगी इगोदबु सिंगनबा हरखे नंना खुंगंग अदुदा नंगी मिथाक्तुना अखोयबु ओपनैबा तौरिसे नाते क्या चारोय करिगुम्बा मसी मखा ताना तौबा तारगदि नंगसु फिबम तारो हाइदुना महाक मफम अदु चखि मदुगी कनानुना अइना थारिबा मिसिबु हाइदुना महासु खुंगंग अदुदा लाक्तुना अभिगु उनरमी मासु अभिगु उनबा मतमदा नंग सिंगसिदगिदि आइगी खुलाय ओइदबनी नेरो हारिबा मिसिबु नैखाइबदा नंगना आइगी थबक तौगदबनि हाइदुना हरखि मदुदा अभिनसु तौगनि हाइदुना आइजीदु हारमी अदुगा आइगी स्टाफ सिंग असिसु सैलरी पिबियो हाइदुना हरखि वफम अदु तारबा मतमदा वफम अदु लेरिबा अभिगी स्टाफ सिंग अदुसु लोइन हरामनरमी अमसुंग आइजीनसु अयाबा पिखि मदुदी हौजिकति अभिसु पावर पाइबा हाइबदौरे मरमदुना महाना नेरोगी फैक्टरी क्यामरुम सत्तुना महाना वफम अदुदा इल्लीगल ओइबा बिजनेस तौरिबसिंग अदु लोइन थिंजंखि अमसुंग थुगाय खाइबा तौखि अमसुंग नेरोगी यामना चावबा कंपनी अमबु महाना बोम तौरगा थुगाइखि मसिगी पावसी टीवीदसु लाखि अभिना सोरक्ता क्रिमिनल अमबु कथान तानतुना लाखपा मतमदुदा मफम अदुदा अभिगी फैमिली लोइना लाखि हाबिनि ममा मपा लिखितासु लाखि अमसुंग महाना मफम अदुदा क्रिमिनल अदुबु नोंमैना काफतुना हापै मोंग अदु सोमनाकन महाकि फैमिलीना उरुबा मतमदा यामना ngakhi मदुगी मपान हरलिबसि नंग मसि फिल्म की तमलता तौरिब्रा हाइदुना हांगी मदुदा अभिनय हरलिबसना नते आइदि फिल्म दगी तांथरोप कोइरेना हाइदुना हरखे फिल्म तौद्रे खुंगंगी मिसिंग अदुना लिखिता असि अभिगे नुसिनाबै मोंग मानबदुदा खुंगंगी मिसिंग अदुना अभिबु लोहनबै दमता मपागा हाइनगी हाइदुना लिखिताबु बिबियु हाइदुना मपादुरा हाइखि खुंगंग अदुरा लापो मतमदुरा मफम अदुरा लेरिबा मिसिंग असिना अभिगी ममा मपासि लिखिताइ ममा पानि हाइदुना खनबै मरमदि अभी असी माकी फिल्म अदुगी स्क्रिप्टा ऑर्फान ओय हाइबदि ममा मपा लेतबा अंगांग अमु ओइबना मरम ओइदुना लुहोंबगी वासे अभिगी मपादुरा मकोइन हारिबनि सोनाकदा मपादुरि साउनिंगना लोरे अदुबो खुंगंग अदुरा लेरिबा मिसिंग अदुना मपादुबु असावबदुबु थेंथरमी मदगिदि मपादुना मचानपादुबु नाकंदा कौथोगा वाइसनै करिन तोइसिबो हाइदुना हापो मतंदा अभिना हरलिबसे अइना लौरिबा रोल असिदा अयसि ऑर्फान ओय अदुगा नंगना लिखितागी ममा मपा ओइदरिबनि मरमदुना लुहोंबसि याबियो हाइदुना हरखे मपादुसु थोलिबु मोंग अदुदा साउदि साउनिंगलिबनि अदुबु उपाय लितबदगी याबा दाखे मदगिदि मथंगि सन्दना अखोइना उबा फंलिबसि लोकी अमसुंग माकी मयाबा नेरो मकोइनि पुन्ना वै सानरमी अमसुंग नेरोदा लोकीना हरलिबसि अभिसिबु हादोकदबनि हाइदुना हरखे हाइबदि माकि लमन खुमनिंगलिबनि मासि पुलिस नते माकि सोनतगी जूनियर एक्टरनि हाइदुना हरखे वफम उरतारबा मतमना नेरोना हरलिबसिना आई मसीगी वफमसिंग असी लोइना खांगी अदुबु सोमनतगी अइना लीला अमा सानरिबनि हाइदुना रखे माना मयामबु यामना समटपा हाइबदो ओइरे अदुगा मयामना महापु थाजबा हाइबदो ओइरबनिना मयामगी होप असी महान ओइरबनि मदुकांदने अइना महापु हात्रबसि मदुगी नेरोना अभिबु उनसि हाइदुना कौखि अमसुंग मखोइनि ममाथक्तगी थबक तौबा मतमदा प्लानिंग तौमिना तौरखेबनि नेरो मखोइनि नुसिना कोनबा टाइमिंग अदुदा नेरोना अभिबु थांग थेलदुना हाली मदगी लोकीदा महाना हौजिदि नंग पेलबरा हाइदुना महाना अभिबु गुहादुदा अदुमक लोंथखे मफम अदुरा नुपी मचा अमना महाके ममा मपा सिखिबदुगी लमन खुंबसे अभिना खुमदुनि हाइदुना खंजरंबनि अदुबो अभिना सिखिबै मोंग अदु उरुबा मतमदा अंगांग अदुसु कप्चबा नतना उपाय लेखिदे नेरोना अभिगी मरमदा आईजी चक्रवर्तीदा असेंग वसिंग असे लोइना हाइदोखि गुहा मनुंगदा अभि ज्ञान तारखे अमसुंग मा ज्ञान तारतुना हौगलक्तुना लाइन महापु शक्ति पियोगुमना महाक्सो कंखलक्कि अमसुंग माग नेरोदा लमन खुमनबैदमता नेरोगी मनाक्ता लामी मफम अदुरा लेरिबा मिसिंग अदुगा फुनबा हौरखे फुनबा याबा फुनरपा मतुंगदा नेरोदा महाना थांग थेलदुना हातोई अमसुंग मागी मनाउनुपा लोकीदा पेलबरसे हाइदुना हरखे नेरोगी मनाउनुपा लोकीना अभिदि अटेक तौगे तौबा मेकुबदुदा मफम अदुरा आइची लाक्तुना लोकीबु नोंमैना काफतुना हातखे मदगी आइजीना अभिदा हरक्लिबासि नंगी मरमदा अइना असेंगबदु लोइना खांगले मरमदुना अइना हाइबा यागदबनि अइगी थबक तौगदबनि हाइदुना हरखे मतो उसुमना खुंगंग अदुगी मिसिंग अदुना नेरोगी थवाई खचितंग यावरिबा हक्चांग अदु पुरक्तुना गुहादु लंथखि अमसुंग माबु मै थादोखि मदगी सोमनाकंदा सेल्वा मनी अमसुंग अभि वारी सनदुन लेरिगे मतमदा अभिना हरलिबसे अइ मफम असिदा आईजी दु नंगु फानबैदमक्ता थारक्खिबनि हाइदुना हरखे आईजीना नंगु फानबा होनरलिबसे चही मरी मु फारबनि अदुगा अइगी थबक हाइतरगदि मफम असिदा नंगा अइगा वाथि वारिम खरा सनदुना पुंग अनि मत मांगनबासिनी मदगी मफम अदुरा पुलिस क्यामनु थमजलै आईजीसु लाई अमसुंग मफम अदुरा लेरिबा गुंडासिंग अदुबु लोइना फाखि सल्वा मनीना हरलिबसे नंगु हाटपति पामी अदुबु आइसु एक्टरनी नंगसु एक्टरनी नंगी एक्टिंग असिना इपेल हाइदुना माक्सु जेल चंखि मतो उसुमना मूवी से लोइसंखि मूवी से वारी से फजबा तारगदि मयामना सब्सक्राइब तौबिरमु लाइक कमेंट शेयर तौबिरमु थगचरी।